ngasi phongkiba tongan tongan Manipuri si phongsing amasung thokiba thawdo wathoksingdagi maruoibi I pausing khongwasaraga Manipur top channel ki maikedi gi myamna thamjigi ahanbada naharon gi thawdang pauchi phongba paukhra mak tip hokifta mateng panglagani kuki nation semna balahulup ama linkhalamaga mari leinana hauji police na faaduna custody da leidiba Dr. Mak thangmam hokip kidama SDRF bank ki kuthangna miyoi samapana sel gi mateng kya pangbagi list ama social media da viral oire social media da thagalakhiba madugi matungina mak thangmang hokifta mateng panglakhiba gi damakta GPay phone pay name na SH Hokif GPay number 8974251431 natraga bank account number na 50100311965608 AC holder Henry Lance Hokif FSC HDFC 0011203 ni atopa paw amadana Rasmi district proprietor gi yumda bom langsilamle thangnaba yumda oina pokhaikre Impal East district ki manung sana leba wangkhai khunau dang ngasi numidang pung 3 tagina 3 minute kulom tabagi manungda sakhangdaba singna Shakti leiraba bom ama langsinduna pokhayalamne hari thawdo wasingasi wangkhai khunau da leiba Rasmi district ki proprietor oiba Hobizam Rajenga thangnana leiba wangkhai mayum Roshan sahi kuntragani thu apokpa wangkhai mayum Sorendro gi yum gi gate thokibani thawdo wasina Roshan gi yum gi gate ama sum lawbu kuidriba Activa ama amang ata thuan manatana thoidokpa asu apan yaukhitre hari thawdok thopam digi press na phangwa pawgi matungina bom asi Bespa angang batalakpa marks upamiyuina Rasmi district ki proprietor oiriba Hobizam Rajengi yum da langshilambadagi yum aduda tahaudabana yum thangnabada tabadagi pokhaibagi oigani bom pokhaidiba yum asigi yumbu oiriba Roshan asi medicals representative oibani mamangda maka kanagumba miyoy amataga nungainadaba leiti haidi paushna makhataribi Roshan phongdorokibagi matungina Rasmi district ki proprietor oiriba Hobizam Rajengi yumda Theng thang kerak bom langsin mamadi pokai halambada natana ngasi numit humni marini gi mamangna bom thamjilambagi paus leikre adumapur rajenamadi ma ki imung manungna laikai da pausi khangandabana akoibigi imung manungsingna section tharang su lokhatbagi khudong sabadu phangdabani thagdok thopamna Impal East ki SPM Pradip Thawal district ki SP Jogesandra Hobizam Porompat ki OC amadi Manipur Police ki DGP yaona high ranking officer sing laktunu yengsin khibadana tana forensic science ki team su laktunu yengsilaba matung makhatana investigation process satakre hari amaramda thawdo sigi matangda pen da phongtokladuna wangkhai mayum Roshan phongdorokibada yumlakta sigumba laibak thiba thawdok thokolamba si yaningde asigumba thawong si kanana karigidamak satharamlibano haibadu atubu matamda miyam khangna sengdokpiu haidi haina spausna palakli amaramdana wagi sagai saduna jiribam tamna layengba purakre PIC da anga ama laikhidre lamdam asida nong leptana subuna maram oiraga sing ningkhaiba lambi namthakiba amadi natai sadaba kyana maram oiraga singi manung hanjinba mafam singda leiriba miyoi kyana sauna khudong sadaba made awabagi saitheng kaya mayungnare thawdo sigi manung sanangasi tauksem subdivision gi Zukak village ki chairman bu laikatnanabagi damak wagi sagai saduna khunja singna jiribam phawba khongna singlambi da purakre loinana tauksem PIC da laikatnariba thamanga da ngairiba anga amasu kanba ngamdana laikhidre hari press na phangma pawgi matungina tauksem subdivision gi Zukak village ki chairman asi ngasi nini humni gi mamang masa ngamlaktabadagi wana khangduna lakibani adubu anabi henjilakpadagi upai leitaduna khunjasina chairman asibu wagi sagai saduna khul adudagi kilometer humfurom sangbasingi khonglambi da laktuna jiribam phawba puraktuna laikatnabani laikatnaraba chairman asigi maming salungbe apokpa jantuing kawi mak numit kharanigi mamangdagi masangamlaktabadagi layengpham khangdana leirakibani amarom danga se pung tara makhairum tarakpu matamda tauksem PIC da laikatnarakhiba tha mangarum ngairiba angama laikatnaba ngamdana nungthil pung ani makhairum taba matamda laikhidre hari laikhidraba angang nupa masa adugi maming ilung hibe apokpa hegui kwang kawi khul adumakta dagini angang sina laikhidabagi maramasi PIC sida matik saba doctor amadi khusukulai leitabanani hauji tauksem PIC sida doctor ama nurse ahmamadi attendant ama kaktamak lehawi leibaktiba thawdo si thokliba sigi matangda khunja singa sina lenga sibu penaba madi warau su phungdok narakli haina supali
Maka satharapu oina topa paw amana personal sing thabak kahandana khutta puraga tulop yenabagi wathok SDRF ki Commandent yaona personal mari thabak suspend tokre Manipur Police ki makok thongbu officer sing na makha taba personal sing mathau tohundana tulop yenaraga saminabagi wathok haujikti mayek sanglakle wathok asiga mari lainana Manipur lenga ki State Disaster Response Force SDRF ki Commandent yaona force asida mathau tobu personal mari ngasi thabak suspend tokre Imphal West District ki SP ki conference hall na pawmising unabada Manipur Police ki Additional Director General ADGP Clay Khong Saina hai thabak tagi suspend tokraba personal sing adudi SDRF ki CO in charge Zakiruddin CID security dagi housing na SDRF ta attest tawduna leiba inspector SL Thangjapau by Fai SDRF ta attest tawduna leiba manga suba IRB e company ki Halvidar number 150117222 Rajkumar Momosna amadi force aside attest tawduna leiba MPT Sigi company riflemen's number OT 10105 Sagol Sim Yaini Khomba mitaini ADG na makhatana hai CM da hai si haiba call center da miyoi khrana SDRF ki CEO in charge amasu maka satminabasingna personal sing mayumda Pathaduna lehelaga office kai haiduna report pikhalaga tulo phanglaba tungda yenaraga saminare haba wakat khra lakhi wakat adu yengsinana bas minister na sinaraki wakat adu gi matungina mak masama Imphal East District ki ASP Maharabam Pradip amasum additional SP Pramesh Arambam na lusing mutim amana anisuba MR gi campus ta leiba SDRF ki office ta red sataki Ayuk tagi numidang wairam pawba sa takiba red aduda CEO amasu maki matung inabasingna aran mathabak toramba yabagi khudam kaya marum phangmangki khudam singa dugi manungda personal masa sing duty gi manungda personal masa sing duty digi absent ohelaga tolop sanama thenaki maduna maram oiraga makoi gi mathakta sabsaba investigation sa thanabagi dama makoi mari thabak tagi suspend tokibani inquiry satpa numit aduda SDRF ki office ta quick response team khatamang leramki adubu CEO yauna atoi personal punamak pungkhaya magi manungda fallin tawgadabani haibadigi pung nipan makhai tapa matamda fallin tawhanki makhatana inquiry sa thabada senja thumja senarambigi singnaba personal tararom khangalaga wangpang sa thabada CEO yauna miyoi mari senaramba thengnakhibani makhoi mari buhang pong sa thabada SDRF personal sing suti lauduna thama gi lupa lising mga taret rom phawbo lauraga mayum dalehen manatragana masa masa gi thabak tahon bayabagi ayaba pibani haiba khangmangki masigi mathakta SDRF ki personal sa magi yankhairom leibigi manungda nupagi oina nifu train tawdabo oiri nupi personal kunga taruk leibigi manungda taraga nithoi di train tawdabani haibasu khangdokpangamle inquiry sigi report lenga amadi Manipur Police headquarter da pikhat padegi khudakta action lakhotana makhoi mari suspend tawbani hauju makhoi gi mathakta case ma lakhotle case asi vigilance na pairagani haina su makhatana haiki atopa pawamadana Chief Minister sanamasum sagol lambi da thadoklamlabadi auction tawgani lenga na yengsin bigani hairabadi sagol punamak sinage sagol mapu lambi lamjawda sa sanamasum sagol numit tarani gi matungda thadoktuna thamlama thengnaragadi Faraga auction tathokani mapu singi right piroi haina Chief Minister nongthombam berena phongdokre Maharashtra lengangna akhanaba thausul paikhat piduna sagol singasi yengsin bigani hairabadi makoina loiriba sagol punamak lengakta sinajagi haina sagol loiriba miyoi kyana phongdoknarakli social media platform na Chief Minister na phongdokladuna hai lengangna poni thamnaba mafam pangai amadi lamphel pata semle ngasidagi numit tarani gi manungda sagol mapusingna hairiba mafam mani asida masa gi sagol pubiraglaga thambiyu masa gi yumda thampham leiragana thambiyu numit tarani gi manungda lambi sorokta sagol thengnarabadi lengana pharaga auction tawgani amadi mapugi hak amata piroi sa manana sansingisu sectionbiyu lengana phagalaga auction tawhangani Serasida Manipur lenga ki Director Veterinary and Animal Husbandry Dr. NG Ibotomina ma ki office ta pangthokpa pawgi mifam dai lamdamasida sagol loibiriba miyamna masa gi sagol singadu ningthina phajin biraga yumna thamba natraga lenga na siliba Margin Polo Complex amasung Manipur Horse Riding and Polo Association gi lamphel path lediba lam ekar kuntra pak sawba lamasida thamjin biu haina appeal tawki Manipuri pony singasidi mangsidaklabani species amani
Pony asi lambi the garina thomduna siba naba thokpa yauri loinana asigumba sagol singa sina miyamna sathok sin tawbada kudong sadaba kya mayukna hali Manipur gi tanglaba lan oriba mangsilakliba pony asi mangsilakpadigi kananaba mapu oriba singna mafam sana thampam sembiraga thambiyu Makhoina madu siamada kudong sadaba leiragana Margin Polo Complex mangai natragana Manipur Horse Riding and Polo Association gi lampel pat lariba mafam asida thambiyu aki Tanglaba pony asibu thangna yanduna nungna thabiba plastic singo sasinbadagi sirakpa yawba sidagi kanana lengangna khongthang asi lokhalakpani order asi hokiba kumza English inganiga kunga mathogi September 19 ahanbo oina thokrabani makha tarakpada handak amuk tholakpani Manipur Horse Riding and Polo Associations lamdam asigi sagol loiriba singa masum sanaroi sing tanaraga pony asi kananaba amasum ningthina mafam sana thamnaba kari tawu yabagi haibisu tanagani haki amaramda sagol amasum sa san sing mafam sadana thadoktuna thambasi Animals Cattle Trespassing Act amasum IPC gi makhada mapu sing asi sarak PBI haki pony singi thamnaba mafam asi Veterinary Minister Kasim Basum Masai yauna Margin Pony Complex asi yengsilure Nakalamaramda Manipur lenga ki Veterinary Department na thokiba anawu yathang amasum Chief Minister nongthomam berena social media da phongdurakiba wapam singa sigi matangda Manipur gi maming leiraba polo club amu oiriba singkhai hunba polo club ki coach thaudam kawbana poksi sidhai lambi surokta sagol sanna singma thadoktuna thamba sina asat awok sing khudong sadaba mayukna hali haibisi punamagna yarnaraba wapam amani asigumba khudong sadaba si ko wananaba amadi miyam gi yaifanaba lengana nauna tholakliba order singa si tarana oi adumapu akaknaba matamama piraga sagol sensi auction laugani haina laugthurakliba wapam asi tabada nongaitaba phawi sagol loiriba singna thengnariba awaba singa sisu khanthaningi lengana su yengsinbigani hairabadi sagol punamak lengakta sinajage kari maramdagi madi mataw kuramna sagol singa sina lambi tholakliba no haibadu lengana kupna naina haningi Mahaurol dagi hauna sagol makalasi semi perils matam supad yumda yoktuna thamba yadaba oiba maramna lampel pot yaral pots poram pot na singba ising leba mafam singa sida sakta aduna leijabani makhoi gi lepham singa du aikhoi miyoibana leptana khopsilakpadigi makhoi gi sajik chafam leirakta lambi surokta thulaklibani hauji hauji sagol singa sigi khwaidigi marueba sajik chafam oiriba lampel pot asigi ayam saru asi Central Agricultural Universities RIMS NIT water body na singba semganabagi khopsinakhiba maramna sajik chafam laisilaktre masigi sumathakta nongju tha oiba maramna ising thumjinduna sagol singa sigi saktapham leiraktre mamangi sai khara sagol khara airport manungda thamduna sajik pijabagi thabak sa tharamani adobo sai sigi angan masarokta center gi lusingba sing lakpagi section tharang sing dokhat poina sagol singa du lokthon khibani hauji maksu yaral pat porom pat na singba pham singa sidasu lam khopsin khiba ising thumjin bana singbana sagol singa sigi sakta pham leirakta bani haki sera sida lainga na sagol singa sibu lampel pat leiba Manipur Horse Riding and Polo Association gi campus amasum pangai de leiba Margin Polo Complex thamba yagani haina phongdorak pasi taran oi adubo hairiba MSRPA gi campus asida hanadagi association asigi sagol samarum leiriba sifawba sajik pijana bo honabada khudong sada bamba yunaribani masigi sumatakta sei kharagi mamangda Margin gi Polok Maplex sagol sing thamlubada sajik phangdabadagi sasing asiana kaya marum yoroktuna sagol singna laukthokna rakhibani asigumba mamang thakta thokiba khudong sadaba sing du handaki asidadi amuk hana thoktana balengana akanba miyeng sanghaningi atopa pawmana accident amasire Nambol Police Station ki manungsanba malom kaithel gi tidim lambi dangrang numidang pung nipalom taba matamna thokiba lambi gi khudong thiba thawdo amada nupa amasire maki loinabi aruba phibam da lekanakre Police tagi phama pauna laikhidraba miyoidagi maming nambam boni sai yangkhai apokpa Gopal kawi oripoklai khulembidagini sokpadagi sijo hospital aruba phibam da lekanariba maki loinabi adugi maming Lekhabati Elai Saw sai nifuguni pan kawi laikhidraba boni na maki loinabi Lekhabati amadi masanupi Syria sai nipan ga loinana gari masa Jupiter da malom da leiba masigi mayimda saluraga halakpada Imphal tamna haigalakpada A star car registration number OR19J
7337 asina maninglomdagi thombada boni thina sokpadagi lekatnaba nangdana thaudok thokpham adumaktada lekhitabani aduga maki loinabi amadi masanapi sokpadagi hospital pukhatuna lekatnabani masanapi adudi thoina khudong thiningai oidre adugo loinabi lekhabati gi phibam luna leidi hari amaromda thomlamliba a star car adu ngarangdagi load khraba matung gari adu thorokhiba miye adu ngasi ayuk pung 3 lom taba matamna nambol police station sangjarakpadagi pharaba miyoi adugi maming wahengbam jackson sei kungani thoi apokpa lekhidraba biramangol kawi kagai makha lekai degini maki matata case sama lakhale loinana lekhidraba boni asi waksang adu ngasi rims ki mokta postmortem taraba matungda imung manungda sinakhre suhari atopa pawamadana pensioners inge phangpham thokpasing phangalu JC manipur lenga ki makhara thabak toriba employees na pension salaba matamna phangpham thokpa haksing matam sana phangba ngamdana leidiba amasum employees na general providence fund GPF mangbagi khudong sadaba mayunabasi athuba matamna miyeng sangbiyu haina all manipur trades unions council amtuk amasum all manipur governments employees organization MGO ani gi apan body ama oliba joint administrative council GAC na phongdorakli mayamna tentak na thamjaramge swine fever makhatana sandurakna thabak lakhale NG ibotombi Kamjong district ki manung sanba Grihang village ta leiba okloiba farm amada African swine fever sandurakhi badudagi makhatana atoppa maphamna sandurakna lengakna thabak lakhale haina director veterinary and animal husbandry services Dr. NG ibotombi na phongdokre Paumising unabamada Dr. Ibotombi na hai haukiba me taraga mathoida Kamjong district ki Grihang da leiba okloiba farm amada oksibi gi pau department na phangki me taragani thoda department gi maikedi gi veterinary gi timama maphamadu sang sinduna leiriba sibu ogadu postmortem tawki loinana sample taragatre lauduna epidemiological data laure hariba pharmacy da sahi ahumlom asi ok loibi gi thabak torakpani ok marfurum loibi gi manung ok humfuga manga sikre madurigi singnaba kya leiribani African swine fever si Nagaland Mizoram Arunachal Pradesh Tripura da laisat one sandolaga leiri henspali sample singadu me taragatre ta Advanced Animals Disease Diagnostic and Management Consortiums Guwahati da tharaba matungda swine fever ni haiba khanglakpadagi Northeastern Regions Disease Diagnostic Laboratory da May 18 amuk thabani madugi report adudasu swine fever ni haiba confirm tawbadagi Manipur government notification thokpa mathau tabana department na notification thokre hanspali atopa pawamadana ngamkhai sambal khaba jun guntra phawgi manungda lepkadabani UCM Say nariba border gi serve the border fencing khab gi thaba se lakli bizun kun phawb gi manung da lephan bana tragana lenga na say nadi haibi gi khudam sangdam puthok ta batarabadi miyam gu loinana akan bi ho haunabagi damak sem saragan hana United Committee Manipur UCM na phongdokre Lampel pat leiba UCM gi office ta permission unaba madaluk asigi president Jai Chandra Konthojam hai UCM na Manipur gi ngangkhoi amadi apun bugi saktam gi damak matam sangnadagi leptana lakli Makhatana su lepkigani loop asina border pillar 81 asi English singaniga kunga mathogi August thada satuna yengsin khongsada duda border pillar marfoma su marfuga mathogi marakta thamnamliba fencing adu khaba yaroi haina thinglamki adubu fencing mafam adudagi kilometer amarum hena fencing kharamba thengnabasi thamoi suna nuaitaba phawbi han spali Matamadura lubasigi minister en beren ga unaduna sayena laidiba mafam asida thabak sualoi habigi yanakhibani Loinana Union Minister of State for External Affairs RK Ranjan gasu September kunda unaduna Manipur gi ngangkhoi mayek sengna tawbiyu hairubada pillars sing verify tawge haina thajaba piramkhibani laibak ki mapi mapa oibisingna phawba haidokhiba wa ngaktabasi laibak thiba amadi ningba kainingaini Manipur na India tindringai amasum India tillaba matungi document matik sana lairaba phawba UCM na taliba dimana sibu thabak to onthoktribasi miyamgi ihau ngairibra miyamgi ihau natrabadi dimana se piroi haiba taragadi UCM na miyamgi ihau gi damak sem sagani lakliba jun taragani panda pangthokadoriba thawaina pontha pikhraba athawbusingi hekal lekat tamba leibana jun kun phawgi manungda thabakta onthoktaba tarabadi ihau hauragani haini supali Makasa tarakpona hoyelan pau pauksi da fong watop pau khra nupi masa ama shopping tawrusi haiduna pothokraga ikai khomraba manghanbiraga Hundoklamle siena bane haba miyoi gariga kona na police na fagatkre mamang thagi kun mari da High Court of Manipur gi Justice MBH Muralinder na pokso eki case ama gamari laina na faduna kumza English ngani ga taraga mapal dagi jail thamna ki ba miyoi mana
बेल पीबीयू हाइजरखिबा प्लेयर खानबदा प्रॉक्सो एक्की केस अदुगी वोयल था तरुकी मनुंगदा लोइसिननब डायरेक्शन पीखिबगा लोइनना नुमित निनिगी ममांग मे कुंथ्रादा फास्ट ट्रैक स्पेशल कोर्ट नंबर 1 की जज एस एबोमसा की कोर्ट सही निपान खक्त ngairi नुपी मचा अमबु इकाय खुमनबा मंगन बिरगा हातोखिबा मिवे अमा मोराल की मतुंग इन पुंसी चुपगी फदोक पीखिबत ngairi गैदे मसागी सही तरागा निपान लोम सुरबि नुपी मचा अमा मिवे मना बोलेरो AR01E 6035 पुरक्तुना शॉपिंग तौरुसी हाइदुना पुथोकलगा इकाय खुमनबा मंगन बिरमलबा मतुंग होंदोक बिरमले हाइरि थाउदो सिंगारांग अयुक पुंग 13 रोम तरकपदा थोखिबनी हाइना नुपी अमना कंप्लेनेंट ओइदुना लंफेल पीएस दा कंप्लेन रिपोर्ट अमा ngasi फाइल तौरखरे कंप्लेनेंट अदुगी रिपोर्ट मतुकिन ngarangi पुंगफम असिदा हाउसिंगना नोने डिस्ट्रिक्ट की मनुंग चलबा नुंबा सब डिवीजन की नुंबा पार्ट 4 बेथानी दगी मसागी सही कुंथ्रारोम सुरबा पैगोंदिन कामई अपोकपा कामई खियाकपोक औ हाउसिंगना संगाकफमदा लेबा ABC क्वार्टर दे लेरबा मिवेमना कंप्लेनेंट की मसागी सही तरागनी पान खक्त ngairibi मसनुपीबो ओलिव ग्रीन मसुगी बोलेरो सी पुरक्तुना लागलगा शॉपिंग तौरुसी हाइदुना थियमलगा पोथोक पिखिबनी हारि अदुगा नुपी मसा सिबु मिवेसिना हंजिन हंजिन इकाय खुमनबा मंगन बिखिबनी हारि मिवेसिना नुपी मसा सिबु मसाना यादना इकाय खुमनबा मंगन बिरबा मतुंगदा फु सैदुना थौदो सिगी मताना कनामतदा हाइदोकपा यारोय हाइदुना सुकी हलमखि अदुगा विक्टिम नुपी मसा अदुबु लंफेलदा लेबा फिशरी लोइसंगी गेट मयादा लेबा माफम अमदा ngasi पुंग 13 रोम तरकपदा होंदोक्तुना थमलमबनी हारि माफम अदुरा नुपी मसा अदुबु थेंगनखिबा मिवेसिना माकपु लंफेल पीएस पुरक्तुना खुसिनरमखिबनी हारि कंप्लेंट रिपोर्ट अदुगी मतुंगिना थौदो अदुगी मतंगदा IPC की सेक्शन 365 376 की मखाद केस FIR नंबर 101 क्लोज 6 2022 रजिस्टर तौदुना लखतखिबगा लोइनना थौदो असिदा चेनबनी हाइबा मिवेदु मांगना नुपी मसा असिबु पुथोखिबदा सिजनखिबा बोलेरो अदुगा कोनना फगले हाइरि लोइनना केस असि PS असिगी नुपी सब इंस्पेक्टर एस रेनुबलाना इन्वेस्टिगेशन ऑफिसर ओइदुना थिजनबा होखिबगा लोइनना हयेंग फारबा मिवेसि मरि लेनबा कोर्ट पुलिस कस्टडी रिमांड प्लेयर तौरदुना पुथोकलगनि सोहाइरि मखासा थरपोनि इसेल एक्सप्रेस तफोंबा पावखरना सही तरागमा पनंगाइरिबि नुपी मसा अमा लैरिक तम तोहलगा लुहोंगनबा सिलुबगी मातोमदा सिजखरे ताबदा थमोय सोप थौदो अमा ओइना यूपी की इतावादा सही तरागमा पनंगाइरिबि नुपी मसा अमा मसाग अयाबा लौदना माकु लैरिक तम तोहलगा इमुंग मनुंगना लुहोंगनबा अरोबि वरेप लौरुबगी दमक नुपी मसा दो मातोमदा सिजखरे हारि नुपी मसा दुगी मंगलांदी मई मसिंग वांगना तमदुना लेबाकी थबक तौबगी मंगलान मंगजरमनी मदुगी मयक्तो माकी मंगलान अदु थुगाइबिदुना माकी इमुंग मनुंगना नमदुना लुहोंगनबा सिलकपदगी नुपी मसा दुना माकी कागी सेलिंग फील्ड थौरि यालगा सिजखिबनी हारि यूपी की कृष्ण कॉलोनी दा लेबा प्रियंका कौबि नुपी मसा सि हंदक सहीदा तरागनी थोई क्लास तंबा होरकपदा ngairibini तांजा सीमा की इमुंग मनुंगना मा की लुहोंगदब नुपा थीदुना लुहोंगनबा सिलकपनि नुपी मसा दुना मा की माहि मसिंग तंबा लोइबा फावबदा ngaibinaba क्यारक हना ममा मपादा हाइजरबसु मा की इमुंग मनुंगना करिसु ताबिदना माकपु लुहोंगनबा नंफुदु सिलकपदगी नुपी मसा दुना सीबिगी फिरेब लौखिबा ओइरमगनि हारि थाउदो असिगी मतांगना पुलिस नुपी मसा दुगी असिबा हक्सांग अदु पोस्टमार्टम गिदम थाखिबगा लोइनना मखाताना थिजिनबगी थबक सथरि प्रियंका मसिन मनाव तरुक पोकपगी मनुंगदा ख्वाइदगी अहलनि पानी नुपी मरी पोकप इमुंग असिगी मपादुना सिनमी ओइदुना इमुंग मनुंग पुरिबा मिसकनि हाइनसु पाउसना मखातानासु फोंदोरखलि लोइसिलकपोइना पौनफम पाउसीदा फोंग तेंतकना पाउंगतंग मेमना थमजरमगे हाइरोक एसिदा सही सुद्रिबा मीना बोट थादय हाइबगा मरी लैनना थारखिबा PIL कोर्टना क्लोज तौखरे हंदक पांगथोखिबा मणिपुर लेजिस्लेटिव असेंबली की मिखल थौबाल डिस्ट्रिक्ट की हेरो असेंबली कॉन्स्टिट्यूएंसी सही सुद्रिबा मी सिंगना बोट थदगी हाइकिबिगी सिंगनबा लैरि हाइना मणिपुर हाई कोर्ट थारखिबा PIL पब्लिक इंटरेस्ट लिटिगेशन अदु कोर्टना क्लोज तौखरे एलांगम जितेन अमसुम अतैना पिटिशनर ओइरगा थारखिबा PIL अदुगी मतांगदा होखिबा मे कुंथ्रादा मणिपुर हाई कोर्ट की चीफ जस्टिस संजय कुमार अमसुम जस्टिस लुनुंगसुकुम जमीर अनिगी डिवीजन बेंच न पीखिबा ऑब्जर्वेशन की मतुंगिना हाउसिंग इलेक्शन प्रोसेस लोइरे हौखिबा मिखल अदुदा हाइरो कॉन्स्टिट्यूएंसी द सही सुद्रिबा मीसिंग बोट थदखिब्रा हाइबिगी मतांगदा डिस्ट्रिक्ट इलेक्शन ऑफिसर थौबाल मे कुनगो हुमदोइदा एफिडेविट फाइल तोरखि सही सुद्रिबा मी अमत बोट थदखिदे हाइना फोंदोखिबगा लोइनना पिटिशनर न सिंगनरिबो वफम सिंग लोइना खंगलबनिना PIL असि क्लोज तौरे हाइखेनसु पाउस मखाताना फोंदोरखलि
ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ